Angang singda maike kaya dagi pirapa chaitheng akthonaba amadi makhoi phangpham thopa hak sing phangananabagi pandamda Manipur University ki Anthropology Department ki conference hall da workshop ama pangthokre. National Institute of Public Cooperation and Child Development New Delhi Childline India Foundation amadi Childline Infana khusamnaduna pangthokpa workshop aduda Manipur Police amadi Traffic Police ki personal kaya susaruya ki nupi amasung angang ki yafanaba leiba look kaya gi mihul sing susaruya ki ba workshop aduda MCPCR ki State Representative Amadi CWC Imphal Iski Chairperson K Pradeep Kumar na angang singda ain gi oiba phangpham thopa hak ki matangda wangang ki Kaligumba PTO pe sama total GDR da bukti diary da bukti ave chan bhai aduga each and every juvenile who has committed any offense should not be necessarily produced before JJB. Have a Manipur Sarkar ki Department of Taxation nangasi Government to Citizen Service ki manung chana e-payment hangdotuna miyam da hena kana ba pikre ngasi Hotel Nirmala da pangthopa e-payment module hangdopagi thauramada NIC ki KH Rajan Singha amadi Department of Taxation ki Deputy Commissioner Abdul Salam Susarwiya ki tongan ba miyoy kaya bu training pibaga loina na pangthokiba thauramada KS Rajan na dealer sing amadi karbar gi thabak toriba miyoy sing na tax thiba matamda numit kaya changba adu e-payment ki khudong chaba leirabani na yumda famna tax chibagi khudong chaba fanglagani haiba wafam phangdoki Abdul Salam na phangdoki beda ngasigi global trend asida IT education asi aduki matik mathautai lairik laisu haiba miyoy sing IT gi knowledge yaudrabadi lairik haitabag manare phangdoki tha khare gi oina department asina lupa lak nifu amadi masigi mathakta pot chenba leibana chingbagi turnover adu e-return tawali khara leiragadi karbar tawriba mipum khudimakta su phangangani haiba wafam phangdoki India is khudimata service government service khudimak se yam laina matam sangdana anytime any place anywhere phanangba adugi objective ne akogi e-governance national e-governance program ina any GS na any GP na all over India chinbatuna pakhalaiwa adugi part of the plan ne computerization of commercial tax Manipur da Electricity Department na consumer singda mai mapung fana piba ngamdabagi warunong juthoktu na leiringai cherak asida department asina Manipur amadi Mizoram anigi apunba Joint Electricity Regulatory Commission da mai gi khazna hengana bagi ayaba pinaba thaba warogi matangda All Manipur Power Consumer Association na commission da waka cherol piduna mai gi khazna hengatana ba phongdokre hari mai gi fibam fatriba fawba department na senba chahi inglisani tarani thoi tarahumdoi gi khazna hengatpagi proposal Commission na Lobby Danaba Wafam Association ki Maikadagi Commission da Wakat ki Hairi Housing Manipur da Maigi Fibum Karimata Fagatri Hairaduna Nongwada Pumanga dagi Nipan Faubadagi Hena Consumer Sing the Mai Fangandri Punkaraka Fangliba Asi Tuina upon Vapiri Masina Manipur da Lariba Agricultural Industrial Amadi Educational Sector Kayada Chauna Akaiba Abadi Amang Vapiri Maigi Fibum Faganabagi Mahuta Maigi Khazna Hengat Pahabasi Maram Chade Manipur da Mapungfana Nomada Punkunmari May Piba Ngamdriba Fawa Anoba Maiki Khazna Jana Danaba Chief Minister Naming Changview Haba from Fundorali America University Singdagi India University Singna Tamjaninga Oba Lam Kaya Lady Haina Manipur University Registrar Professor and Lokendra na Fundora Kre Wafam si October Thagi Tang Kumathoidagi November Gitang Ahum Fawa Fulbright Nehru International Administrator Amadi US Department of State na Sinduna US Japan Thokiba International Seminar Saruk Yabada Khangalakibani Hairi Professor Lokendra na Makatana Seminar Adu India University Singi Administrator Singna US Dagi Khangjinbaya Afaba Maram Sing Amadi US Nasu India Dagi Tamningai Oiba Lamgi Matangda Pangthopa Seminar ni India gi oina delegate tarani thoika khangalpada marks saruk yarubani khongchara duda India da leitaba amadi chana driba education system kaya uwa fanglaki makhoi sing adugi manungda university khudimak chahi taragi accreditation system leiba fund management system manadaba amadi matam ngakna chapana chingba ahongba kaya uwa fanglaki lamsing asida semdok labadi India da su afaba education system lehenba ngamgani Manipur University gi oina su system kara semdok naba sem saba leire haiki India ga American systems ga khenari se India dana koi National Assessment and Accreditation Council se yam samna ha UGC gi makha da lakpa koi council ni autonomous ti oiraga makhoi gi dana
अखोई यूनिवर्सिटी सिंगसी अखोई की कन मिडल स्टेट एसोसिएशन ऑफ कॉलेजेस है ना अमले मधुना अखोई एक्रेडिटेशन तो बनी मोई की एक्रेडिटेशन जिदा याम कुप न तो बसी मोई सी इंस्टीट्यूट में विजिट तो मतम द मोई सी बराबर मी ट्रामा थोई ट्राइन थोई ना अखोई विजिट तो है अदना एक्सपर्ट अममना इंस्टीट्यूट अमदा लाप मतम दा अखोई पैरामीटर अमा असे 14 पैरामीटर दुगी मोंग पैरामीटर अमा नत्र याम अमदा पैरामीटर अनी गुम्बा याम कुप न एनालाइज तो हनबा सखंगदब सिंह गन पॉइंट स्कूल की चौकीदार की सो मुलगा नेशनल फ्लैग यावना अते पोलम कया हुरांख्रे थौदो से लिलोंग पुलिस स्टेशन की मनुंग चनबा लिलोंग हायर सेकेंडरी मद्रासा दा ngasi ayu anganba pung anirom tabada thokibani ISTV na phongba pawi matung ina ngasi nongalamdai maimutpagi khudong chaba lawraga miyoi khara laktuna school ki chowkidar oiba MD Wahidur Rahman da nongmai namduna so chabun pulap lokki hari makoina school ki office ka gi so hanglaga laptop national flag hayeng pangthokadoriba school election ki nomination file amadi lupa lising kumathoi yauna atai che changsing lokki hari school ki principal MD Slaudin Sahana thodo ase school election ga mari leinana chathaba mali asigumba thodo ase matungda tawbiganu phongdokhi ngarang nomination form submission gi last day ni mado phobada sabjing gi marakta yena ba kona ba kai mamda thokidi laji moina ngasi hinga torom ji karamba kanguna kari maram gi torom ibnu bisi kai gomda hai bangam ji puri pori nomination form lone yaure mitara mari ngarang submit torok bani moi nomination fee kuna lobu yaure aduga election RO ARO by a file to complete when a election made in a chang them to have the election see Pang talk the number of Ibra Carino Hypom Kangdem Tosi. I tended Lepasung Amaro, Lips, Yang and Stop Mam Laga, Satamam Laga, local NGO sing Sata and Standing Yawlaga, and about my am the pulling the cinema of the day. I will complete. Amarum da Sakidar Wahidur na Fondra Pagimatungina Mio Karasang Lagat no Machindon da Hatkani have a foul by season Aduna so Aduloki Bani Heidi. Toram the same one da my mid court of people, Coachella, Kajopa, Wang and Hibama, and the Gi Kanagum Law Korea, Hibama, and the Matunda, Nanandi Kogan, Kanasi, Kaman, Utopia, and dinner to Tora, dinner of freedom of Tara, the Katakan. Sana don kan yawan dinatunda makoina thoti baganda thongi lo chikini ji hapsan lam Kuki amasung nagagi tongan ba mafam amasem na bohana rapada jati ani gi manung chandaba yelongai gi miyoi singda tasingna chawna singna ba amagum thokle haina Discovery and Adventure Trust na thadrok pa cherol amana khangalali mamang da ningthau palingai matam da naga amadi kuki gi lam haiba kadai da lerambage matam amada maitai ningthau singi makhada Takel Kasar Amadi Barmagi Lam Kara Fauba Yauna Lerami Kuki Amasung Nagasing Natani Badavi Asi Oiragadi Tripura da Maite Taliban Famasi Maite Ueba Yagadra Asamgi Kasarda Bangladesh Burma Bangalore London Amadi America da Maite Singtari Haripa Mafam Singasi Maitegi Lamni Haina Dabi Toba Taragadi Kari Tolopayai Lam Namaram Oiraga Yelongai Dagi Chana Sinana Leminara Laba Furup Singh Unkana Naba Sinbigano Haiba Wafam Trust Asina Fundurali Mapalamdagi lam koiba sing mateng pangnaba tourist guide singi training program ama POROMPAT leba Babina Diagnostic Center gi auditorium da hodokre Manipur Tourism Forum na sinba numit tare ni chathagadaba training program aduda khangalaba mioi kunna saruk yake program ga mari lenana forum gi vice president and ibungo chaubina tourism gi potential wang na leba Manipur da mapaldagi lakwa mioi sing guide tonabagi damak training program asi sinbani phongdoke different aspects of tourism guide ki etiquette ki Manipur ki laiba culture geographical nature mayam sikuna kuna different resource person mayam kajaraga kuna as an experiment ammo in Manipur tourist guide amma biya bagi quality se kari no I would kuna kogi the industry se involved ba kogi hoteliers tours transport hospitality sports kuding makti field de kuna concern mayam de kuna data se lowraga numitare ni gi program si pangok sabne Manipur ki Commerce and Industries Minister amasung Principal Secretary Commerce and Industries na chaliba tha asigi tang tara marida lamdam sigi handloom weavers ke aningba apamagi damak Manipur Mechanized Dyes House lamboi khonangkhong amuk nauna hingarhan kre haina Director Commerce Industries na thopa cherol da hairi Mechanized Dyes House na lang quality leina machu sangba haukre
Sagusam Indra Kumar Singana Angang Singidamakta Manipuri Lolda Iba Tada Tabaton Habalari Asigamari Lena Bal Saite Puruska Award Pirapagi Damang Saite Academy Manipurna Mahapuika Kumnakre Jali Bachahi Asigi Wena English Londa Iba Larik Ama India Gi Tongan Tongamba Lol Kayada Angangi Larik Iba Mio Kunmari Kangat Panda Sagusam Indra Kumar Singa Suyarotuna Award Asi Pirak Hibani Maharashtra Gi Pune da Leba Bal Gandharva Ranga Mandir Auditorium the Pangthopa Award Yantopaki Thoram Amada Saite Academy Gi Acting President Biswana Tiwarina Aiba Sigima from the award as a Kusina Kibani. Cookie State Demand Committee na Homeland Tanduna National Highway Amadi State Highways in the Chathariba Blockhead Namaram Oiduna Infal Juri Lambi Amadi Infal Dimapur Lambida Malpuba Gari Kaya Yosilapangam Dana Panduna Lady Hari National Highway Kutra Tareta Housing Ziribamgi Jagada Gari Kaya Panduna Lady Aduga National Highway Kutra Mapangi Assam Amadi Nagaland Game Mafam Kaya Dasu Malpuba Gari Kaya Panduna Lady Hari Amarok da Manipur Sarkari Akanba Security Section Torangaloina National Highway number Kutra Mapandangasi Malpuba Gari Khaladi Infal Tamna Thorakre Hari